Russia amadi Ukraine gi war se chatharakise masidi open ni amasung masida army kaya sikrabani Russia gi side gi Ukraine gi side gi masida pelakta dunna Russia na North Korea gi makoi gi force 12,000 fawada use story bani masida gi chena su use torok bani only 12,000 tanate masida gi helambe ai adubu North Korea gi forcing sidi official ni announcement ni amadi North Korea government na makoi approve to ba selected to ba adugumba fighter sing duni tharak lise amorom da hojik yamna noai to paw mata rise Russia manung da Russia gi war asida Russia gi oraga India bacha khara su war asida yawram le masida 126 ni official report ki matung ina hojik yam kada nei direct lise aduga makoi ase na Indian government na thabra nate makoi se manung da Russia manung da job thokli ama mathokli haibagi lalach piraga wasig apam piraga Russia da job tawrani haibagi wakhalon ga local agency na mokhoi ase aran bomong da appoint tawraga makoi ase Russia di hon kibani haidi aduga Russia chakraga makoi na pawluba job ado madu nalamdre Russian force na makoi se akan bada hojik makoi gi war ase hon kipa masigi wafom ase hojik handa gi yam kada nainarak pani madi Russia da job ki ming da tharaga ada akan bana land da inchalli haidna masigi wafom se nainarak pani adu hojik government of India na masigi wafom ase declare tawre aseng bani masidi jaba thabak nate tawre se aran ba thabak ma oikre haidna hojik ki report ki matungina makhoi tara taruk Indian macha Russia gi handa ki war asida Ukraine gi kut sikre haibagi pawni aduga tara mathoi ni thoi ama missing very total 126 ni hairi Russia da changki base makhoi se loina gi loina Russia da atop job lay afaba job lay haibagi namga to makhoi se thakra changan kibni hai masig related kharani magda masi musi report thoraki maldi Russia da already war sok naraba Ukraine gi mayokta Indian macha khara nam akhoi ase problem tan laire amati Indian government da masigi mateng pirak bu haiduna makhoi bu lothok pagi damakta Jai Shankar nasu masigi related Russian government da ningsing ki hairi masigi wafam ase ningsing ki matung da makhoi se puthoraktuna around kharadi puthorakre sini adu pu hojik khara sikre khara missing were adu ma pa sing am chawba claim ni maudi Russia da tawri se kai haidra hoji khwaidagi chawpa changkhriba angang sing se makhoi se lanmi gi damakta makhoi changkhi banate makhoi se atop job lay foreign country da job pamba sing job to mathau ta ba sing ni aduna hojik makhoi se Russia gi war asid da trap oiduna laire aduga makhoi na changjaki bagi maramdi Russia sida Russia ji chakot country ni senthum lay aduga makhoi gi war asina maram waraga makhoi gi youngster kas si kiba lay kidaba machine job ki opportunity si yamna lay haiduna adubu khoi gi mitmang da job ki faja ba opportunity dream si olaga makhoi se adugumba site war ge site insin kibni haidi masi yamna kanna naineri ba matang am oiri khara secret tratruk muk secret aduga 18 muk missing ni khara ma halakle aduga masi Indian government ni yamna chawba concern am oiduna masi da thiba humba thaba am yam kana chathari matawasumna Russia da war sok dari se India gi asumna lot na chatki ba mok khoi khara tana te sini Nepal lom dagi su suri atop country kaya dagi su suri sini mawdi Russia da war se torbagi matung da makhoi ase war sing ambata ragati Russia da settle oini Russia gi nupi lawni Russia gi senthum phangani adagi talako senthum dano asom da su nungai hangani haibagi namngala changkhiba adubu ayo ragadi makhoi se Russia gi makhoi gi army sing dana makhoi byabhar tawre se thoina lon bhap tana de amati makhoi gi importance di war ni aduga makhoi gi mi dana sok nagadra makhoi gi mi awab taringai duda akhoi somdagi natraga atop atop country dagi changkhiba sing se war front insalaga war asi yam kana sokna hanba adu arbati Russia gi army sing gi so ina yamna mateng oipa masida makhoi wakhalan jo thamle Russia da makhoi ju nungai na thambagi nate but makhoi gi thabak kana lobagi ni masi India gi chatkhiba mi sing gi ma pa gi concern na bi yamna awab ta ba yes Russia da job lay tabanate Russia da white color job lay papa company gi lay IT gi job lay amamal lay adu ghing du changki bayani adu bu madu sing du haitraga matu haitaba sing Russia da chalaga hek da job ma tawrani haidana makhoi se local agency gi through de chatki ba sing asini hairi makhoi se wa awab dari se masi Tamil Nadu side Madras side asom dagi angam bani hairi makhoi se sinnu chatna ki ba se masi am chorba concern moiri yes Russia da like tambubi ai madugu we lay aduga Russia da atopa we da service tawrupi ai adubu we lay adubu hairi ba missing asidi aran ba mongda makhoi se Russia da job phangani haidna recruit tawkhiba kanglup ni hai Indian official report ki matung inna Russia gi force oina serve toramba makhoi 12
14 मुक्की चांगदा मसीदी सीरे हाइबेग ऑफिशियल रिपोर्ट नि अदुगा तरा तुरुक अमा मिसिंग ओइरिसिनी खरा मा हलखरे खरा मा होजिकसो फाइटिंग तौरिसिनी अदुना मसीगुम्बा जॉब लांग अमा मा थोरकद्रा मसी अलर्ट लेबा ताई यंगस्टर सिंह रशिया की मिंग तारगा रशिया की लेसाबी सिंह मसीदा फंगलुनी रशिया की वेल्थ रशिया की अचुचु सैलरी फंगलुनी हाइबसिकी आसादा हेक्ट चंगनी हाइबकी वाखल लेरकदि मसी तोकपियु मरमति मसी रियल सोर्स तगी अफब सोर्स तगी अतोपा रशिया की वेदा सेन थुम तानबकी वेदा नत्रगे स्टडी की वेदा चलुबे याय अतोपा अतोपा वेदा की मनुगी ओइपा एडवर्टाइजमेंट सोशल मीडिया अमा मसीदा एडवर्टाइजमेंट असिगु मसी मरक मरक लाकी हाय रशिया जॉब लay aduna masidi job phanguni haiduna official oidapa social media rom de thorakpa adugumba advertisement de chat ki basing jin hujik trap oiduna the problem dan leirisi amarom da russia mati india ki marak relation ase phajai masina world geopolitics haiba tare masidi us na india ki matak ta handak sanare ise madudi india mati russia ki marak ta hojik yam phajaba relation ma lai trade relation lai business lai russia de ki oil aikoi chi dasu laki aikoi chi de ki poche mayam ma russia da chatli maram kaya marom asina ni handaka modi bu trump na invite toki da base masida su masigi maram kharati soidana lairam gani so US na langam thakle India madi Russia ke marakta chathariba yam fajaba relation asida khwaidagi chawba break ama pi khre US na masi kaino hai matam da Russia da handak oil gi mathakta Russia gi oil chi mathakta US na chawba sanction ama tawkhre masina directly or indirectly masi prabhab ama influence ama lakli se Indian economy deni hairi masi kaino hai matam da India se hojik su India gi economy se handak marak se yam phai hain lode maram di India di inflation si chang si hengalak pa duka GDP growth hain laidi masi India gi khara down ni sini aduga loina India gi companies sing sigi profit su yamna phajet phade aduga bathakta population hengat pa aduga employee wat pa aduga ekoi gi India gi wamak tabu income source punamak ase khara watli masigi mathakta amuka India di oil sina kona di aduga mapandagi loropom su changi Russia dagi lawi Iran dagi amama lawi masi punamak ase masida break ama piri se kaino Russia da oil da sanction toba masina India da direct प्रभाव इन्फ्लुएंस ताबा अदुगा यूएस ना सानरकली से रशिया दा हंदक ऑयल दा मखोय सैंक्शन पी की बसे मसिगा लोइना रशिया की ऑयल टैंकर 183 चाव चाव जहाज हाइबदी रशिया दगी लागिबो ऑयल सिंग से मसी कोई मथक त पायगा ते लाकपो नते समुद्र दा तवरगा चौ चौ रशिया की ऑयल पुपा जहाज सिंग से न पुरा लाकदोरी नि मसिदा 183 जहाज की मथक ता US na sanction tawkhre aduga mkhoi company chor ba Russia gi oil company ani madusu sanction la pikre Gazprom neft kain lei hairi Russia gi masigi chorba company ani sida sanction tawkibasina India da hai madudi India na hariba company asidagi company ani sidagi oil loba yaroi masi thingre masiga loina 183 oil tanker se masidagi any tanker amadagi su India oil lobi aroisini aduna India da hujik time se 2 months muk leisini aduga masida India na atopa we mani silhodorisi aduna country ama ran to bukai si am lu kroponi US na super power high se asum high panate makoi ga Russia ga tawna basina Russia gi oina kana kana leiri prithibi gi karamba country Russia ga naksinari Russia ga oil trade ama business se karamba country tauri haibase loina US ki intelligence sing makoi ki department sing asina masi loina monitor tauri ngaktani aduna hujika India da chawraba singjep ama haijel lese maudi Russia ki oil company sing asida sanction tawkiba sing asida ki lawba taragadi India da su hujika sanction lakadori ni masibu secondary sanction ni hairi India da sanction lakhe bataraga ti problem ni sanction ha siam lu khropo ni India macha kaya YouTube tagit da su hingli American company YouTube so masida go sanction lagai khrati YouTuber sing kari oni asugumba America ki tobamba makhoi khud khara lai asi madunani luna da ate arise luna da thina khrati yam lu dori ba asugumba condition khara oiba ki su mention dori